Akasvani Imphal Ngangom Kiran pau pajari ahanbada marwai pau United Nations Human Rights Council gi yankai mari suba mifamda Manipur gi khuraijam athaubana lamdam asig yalhomisna thangnari ba awaba singi matangda malem gi miyam gi pukning singsin krai Irabot de ngasi mapum kyada paksana pangthokna na sem sari mapung oiba thoram Rajya Sarkar na sinduna Lila Singh Khonang khongda leiba Irabot Square pangthokani amasung Rashtrapati Draupadi Murmu na aitihasik oiba Women's Reservation Bill ayaba pikrai Geneva da ngarang pangthokiba United Nations Human Rights Council gi yankai mari suba mifamda Manipur gi khuraijam athaubana lamdam asigi yalhumisingna hojik thangnari ba awaba singi matangda malem gi miyam gi pukning singsin krai International Peace and Social Advancement IPSA gi Vice President suwariba Sriya Thaubana mifamadu gi President gi puning singsiladuna hai ngamkhai lana sangsilakpa narco terrorist group singna Manipur gi yalumi singda chauna saitheng pirakli muknaba sinamar moiduna mioi chani henbagi punsi mangkhre sorakna yum lising manga hena amangata thokre mioi lising humpu hena mayum leitre marmaduna wathuk asi athu matamda loishinana ba mari leina pumnamakna Bharat Sarkar da taksin binaba Manipur gi santi pamjaba yalumi singi maike appeal tauzari hainasu Sri Athobana Makaptana Fongdokke. Mr. President, today we draw your attention to a grave and urgent situation faced by the indigenous people of Manipur, India. These indigenous communities stand on the brink of a dire conflict initiated by cross-border narco-terrorist groups. This conflict has resulted in a tragic toll of over 200 life lost and the destruction of approximately 5,000 homes, leaving 60,000 people homeless. Given these distressing circumstances, the peace-loving people of Manipur earnestly appeal to the indigenous mechanism and other relevant bodies within this council to facilitate communications with the government of India, to prioritize the pressing issues of illegal immigrations and the widespread illicit cultivation of opium poppies covering an area exceeding of tens of thousands of acres in the hills of Indo-Myanmar borderland, particularly in Manipur. To urge the competent agencies and parties to take urgent initiatives by relevant mandates to address the gross violations of the human rights in the ongoing violence in Manipur. Mahiroi ani hat khibagi thongbu yaningda bo phongdok tuna ngarang numidang mafum kayada miyamna mairak katuna awaw phongdok nakhi khongjang asig saruk ama oina thangiban maisnam laikai kabrabam laikai gi ima khunthok hanbi ni sabun mairak pai bilupna dem college gate mamangda mairak katki konung mamangda laiba traffic point su miyamna mairak katuna awaw phongdok nakhi Thawal Sabun Tongba Apunba Committee na Maira Paibi Club Organization Singapore na Sinduna Mahiroi ani tamthina hatkibagi mayok tangarang wakat mipama masung rally pangthokrai Imphal iski sabung kok khunau yangang pokpi santi khongbal amadi thamna pokpi area da haukiba hingda kuki kulai paibasingna tongan ba mafam marida nomai kapsilakpadu da mafamadu da mathau tawduna laiba BSF amasung police ki maike degi handuna nomai kapki adumoinamak thaudok aduda aso apan yawbagi pawdi leite Security Force na chingna mafam chingna makata na thibu humbagi thabak leptana shathari Manipur Police Control Room gi cherolamada hai haukiwa pung kunmari da kangpokpi chorachanpur amasung Thawal jila gi mafam kya da thibu humbagi thabak chathaki maduda kangpokpi jila da gi nongmai ama amasung local met motor ama phagatki Global Manipur Federation South Korea chapter na sinduna Sholgi Gwangmamun Palace mamangda ngarang Manipur da achum wail amasung santi purak na bagidama khongjang sangsin kre khongjang adu da Korea da laiba Bharat masa singsu saruk yaki khongjang adu saruk yaki basingna Stop Narco Terrorism in Manipur Peace in Manipur haiban singba placard sing paiki mahiroi ani linthoingam bi amasung Hemanjitpu tamthin hatki bathong adu basu khongjang adu saruk yaki basingna yamna kanna yaning da phongdokki Barak Manipur Friendship Association asu mahiroi ani hatkiba masung khongjang changjinba mahiroi singna tati tawina tawkiba dubu yamna kan yaningba phongdorakli mahiroi ani gi mihat adubu UMPC Manipur na yamna kan yaningda phongdorakli mahiroi ani tamthin hatkiba yaningda phongdoktuna khongjang changjin kiba mahiroi singna ka henba thong chathakiba Rapid Action Force singi matakta ain gebe matik chawa thapkla hutkadabani haina Federation of Civil Society Organization Fox na dabi tawri Jananeta Hizam Irabot De Lisingani Kulhumdoi Ngasi Manipur Sarkar na Sinduna Imphal gi thangwi malila sing khonang khongda laiba Irabot Square da pangtokani thorung gi saruk ama oina maphamadu kinba Irabot ki mitamda Mukhyamantri Nongthamam Biren lusingduna miyamna lai katkani Irabot de gi thorum tongan ton balup kaya na su sinduna mafam kaya da paksan na pangtok nagani
Sahitya Academy na English ngani kulhumdoi gi lemjaningai oiraba Bal Sahitya Puruskar gi mana Manipuri lol gi oina aiba Dilip Naumai Themda piragani hena lauthokre mana asi mahaki lairik ibema amasung ngabema haiba lairik aduda pigadabani Imphal West amasung Imphal East jila da ngase pung mangadagi nungthil pung ani phawa curfew komthokli Thobal Kakching amasung Bishnupur jila singda ngase pung mangadagi numidang waram pung manga phawa curfew komthokli tabidiba pawasi Akashbani Imphal dagini Rashtrapati Draupadi Murmu na Women's Reservation Bill ayaba pikre handak da pangthokiba sangsad ke akhanaba mifamda Lok Sabha amasung Rajya Sabha da bill asi pass tawkibani Rashtrapati ki ayaba pirakpagalona na sarkar na gazette notification nama thokre legislation asigi maming Nari Shakti Bandhan Adhiniyam haina kaure nauna samlaba aina sida nupi singidamak Lok Sabha amasung Delhi Vidhan Sabha yauna Rajya Vidhan Sabha singda chada kuntra khaktuna thamlagani ngasi phongo paukse singmaroi pauksingidam hojik mangsha tabam Premananda leire Premananda Thagachari Kiran ngasi phongo paukse singda Manipur gi Rajyapalna laikhidraba mairoi anigi yumda chattuna awabada saruk yakhibagi pau MLA ayamba Delhi da sangkhibagi pau Manipur dengina naba mioi chamapal ahum sure laina asina naramba yai chingnaba ahum laikhidra haiba pauna maroiba pausing oina fongnari pongna famda Manipur gi Rajyapalna mafam khangdana mangkhraba mairoi anigi yumda chattuna awabada saruk yakhre haiba pauga loinana atenba matamda maral leiba singdan dipina ba honari haiba Rajyapal gi wafamna ahambe headline tawri pawasi Iraibak Sanalaibak Sangai Express Manipuri Mail da su ahambe headline tawri loinana naharol gi thodang Sangai Express English Ichel Express Huyan Lan Pao amasung People's Chronicle da su ahamba lamai da headline tawri Medical care gi corpse fund semkre irang asida mitei fruki mi yankhai nipa laikhidre mi lising ani chamapal tramathoi sokhi mi kulumdoi na thiba khangdri haiba kokomi gi wafam pongnafam pause gi ani sube headline oiri pawasi ayamba pause singda ahamba lamai da phongba thengnari Sanga Express Manipuri da Rajyapalna laikhidraba mahiroi ani gi yumda chatkibagi pawga loinana mahiroi ani gi hakjang yung manungda sinanamba Rajyapal da taksinkhre haiba pauna ahamba headline tawri ngasi Delhi da pangthokadaba mifamgi damak MLA ayamba Delhi yokre haiba pauna ani sube headline tawri Sanalaibak da mahiroi singda chathakiba ka henba thong Rajyapalna yaningdaba phongkhre haiba pauna ahamba headline tawri mahiroi singda nongmai kapagi ayaba pikhiba DGP lokthoknaba demand tawrakle haiba pauna ani sube headline tawri Nagada kapsilakpadagi Senapati da unkhatnari haiba paw amasu pawji asigi ahamba lamai da headline tawri Pawasi Ichel Express tasu ahamba lamai da headline tawri Naharol gi thodang da mairoi ani hatkibagi mayokta mafam kaya da wakat khongchat amadi wakat mifam famkhre numidang da maira katkhre haiba pawna ahamba headline tawri mairoi ani gi matang da lengang na thabak paikhalaktabagi khongjang changsilagani haina JSN lauthokre haiba paw ahamba lamai da phongle Pawasi Huelan paw da su ahamba lamai da headline tawduna phongle Ichel Express ta Youth of Manipur gi mifam ngasi Delhi da pangthoklagani MLA Minister sing Delhi da paisin kre haiba pawna ahamba headline tawri Pawasi Huelan paw da su ahamba headline tawduna phongle Security Force ka henba thawongda miyamna khamthengna saunaba ulakle haiba pawga loinana Central Force singna pot leiba pidana ba dukan pham mapusingna cherol thetnari haiba paw ani sube headline tawri Huelan pawda Manipur dengina naba mioi chamapal ahum sure laina asina naramba yai chingnaba ahum laikhidra haina National Vector Borne Disease Control Program gi State Malaria Officer Dr. Sanasam Gopal na phongdokhi wafam ahamba lamai da headline tawduna phongle People's Chronicle da mairoi singi mayokta ka henba thong chathaki haibagi matangda thijinaba committee ama semkre haiba pawna ahamba headline tawri Irawat ki wakhalon ngasi khunai asida yamna chunaba oirakli haiba Mukhyamantri gi wafam ahamba lamai da headline tawduna phongle Imphal Free Press da United Nations Human Rights Council gi mifam da Manipur gi matang da wafam pukhatkre kokomi gi wangangloi athobana illegal migration amadi narco terrorism gi mafam su mifam adu da pukhakre haiba paw ahamba headline tawri Ganfi Melda Tamelong District Hospital da District Health Society na sinduna World Heart Day pangthokre haiba paw ahamba headline tawduna phongle Pawasi Tamelong Times su ahamba headline tawri Hills Hornbill Express da NPO gi firep da ahongba leite Sakwa thorangi thabak singda ayat apan piviganu haiba organization gi wafam ani sube headline tawduna phongle mairoi ani hatkibagi thawongbo ansamna akan momongda yanna momongda phongdokre haiba pawji asigi ahamba lamai da phongle Kiran Thagachari Premananda aroi bidamaru weu paw amahanna United Nations Human Rights Council gi yangkhai mari subu mifam da Manipur gi khurai jamathau bana lamdam asigi yalhong mising na thengnari bawa basing matang da malem gi miyam gi puning singsin krai
Irabut de ngasi mapum kaya da paksana pangthokna ba sem sari amasung Rashtrapati Draupadi Murmuna aitihasik oreba Women's Reservation Bill ayaba pikre Paulo Jere.